Manipur Circle News ki maikai dagi mayam mataramna oksari Imphal turelda ngawa haina khangnaba nga makalama nauna thengnakre water fish am oriba local name da ngawa haina khangnaba Barilius influences hairiba nga makalasi Imphal West district ki khonang phaidekpi area dagi nauna phangma ngamkre hairiba nga makalasi mayai lambi college ki zoology department L Arun Kumar amasung L Thoiba anina puthoki bani loire nga sigi matangda journal zoo diversity haiba sigi latest issue da phongi bani researcher singi mod ki matung inadi hairiba nga makalasi danio naidegi family ni hairiba makalasi ayamana rocky stream singda phanganba nga makalamani hairi Myanmar ki military junta gi mathakta lal horiba kuki lal hoba masel hato nare ngangphai lanthok India da chansilakpa militant ama yaona mari turelda iraknaduna sire hairi Myanmar ki sin states da khulai matik sana paiba ko ki militants masel ki marakta akan bamong da khotona rapatagi ko ki kaya ngangphai lanthok tuna India da sensil lakpa leptri hari masing yamlaba ko ki sing tiaw turel lanthok laga Mizoram tamna sensil lakpa da sin National Defense Force CNDF ki member ahom yauna ko ki masa mari sire hana report amana phongdorali matam kharagi mamang da ki sin state da khulai matik sana paiba sin National Army amasung CNDF ki marakta khut thokna duna lakibani CNA gi militant singna sin states talaiba CNDF ki maru oiba kem ama khudum chansinna honarak padagi nakal ani na kan mamong da khotonar pagaluna na manak nak padalaiba mioi singang phai lanthok duna India rom da sensilaki bani hari hoji khothokna riba CNDF amadi CNA na Myanmar gi military junta maithiba pi na ba wafam khara da yanaba ngamdabadagi khulai paiba militant ani Mizoram ga tainana leiriba Myanmar ga sin state ta khothokna ba horokhi maduna maram orega sin states ke mioi lising mari rom Mizoram da sensilakpa leikre Mizoram di Myanmar ga tainaba mafam da seliba tiaw turel lanthok padanatana India rom da sensilakna bagi atopa lambi leitaba maramna kuki singadu turel asida iroiraga lanthokna ba honarakhi bani hari hojik Mizoram gi Champhai district ta Myanmar gi kuki lising mari rom sangja phamlo duna leiri haina police ki report amana phongdorali Champhai district ki senior police official amana agency da phongdokhibagi matungina Mizoram ga lonaba khawami amasung rekhwadar khungangi chensilakpa kuki phurupki mioi lising ani sanipan nipumanga jokhothar village ta hangdokpa relief camp singda changja phamlo duna leiri jon kunipandagi horaga Chinland Defense Force wal ngoram amasung sin National Defense Force ki marakta khothoknaba horokpadagi sin state ta leramba kuki phurupki mioi sing pak taknana India romda chensilakpa hokhi Myanmar da ki chensilakliba mioi sing gi masing thibada piliba ngang sing yaudaba maramna hojik phawbada mioi kaya Mizoram da chensilakliba gi haiba chapchana khangmangamdri Mizoram gi Chief Minister Lallu Homa gi political advisor Lalmuam Yapuntena jokhothar da hangdokhiba relief camp singda chatuna Myanmar gi sin state tagi chensilakhiba mioi singna hojik leiriba phibam adugi matangda kumna yengsan ki report amagi matung ina kholai kuki militant singi marakta makhata na khut thona rapagaluna na CNDF na sin state ta leiba CDFIS ki maru eba kem nipan khudum chansinba ngamle hari CDFIS ki political wing oiba Walmoram People's Organization gi lusingba ama phongdokhibagi matung ina tongan ba kem nipan dale ramba CDFIS ki militant sing kolai thadokuna surrender tawkiba leite mafam atamna yadabadagi tangai fadana kem thadokuna chenkhibani hari hojiksu CNDF ki mathakta khot thanaba khudong saba tanja ngaiduna leiri haiki